ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯇꯝ ꯑꯃꯗ ꯑꯄꯥꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯄꯥꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕ ꯆꯍꯤ ꯑꯃ ꯐꯥꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯒꯤ ꯃꯆꯥ 4 ꯂꯩ, 3 ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯇꯣꯝꯕꯅ ꯅꯨꯄꯥꯅꯤ꯫ ꯃꯆꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯨꯍꯣꯡꯂꯦ꯫ ꯑꯄꯥꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯨꯗꯒꯤ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯂꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯅꯨꯄꯤꯅ ꯉꯝꯃꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯃꯧ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤ, ꯃꯤꯂꯥꯏ ꯀꯤꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯄꯥꯟꯗꯗꯤ ꯀꯔꯤꯝꯇ ꯂꯥꯟꯖꯗꯕ ꯈꯪꯖꯗꯕ ꯁꯥꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯅꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯝ ꯇꯣꯝꯕ ꯉꯥꯟꯕꯅ ꯇꯧꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯅꯠꯇꯅ ꯂꯥꯛꯄ ꯉꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯟꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯟꯕ ꯈꯔ ꯈꯔ ꯉꯥꯡꯂꯝꯒꯅꯤ, ꯉꯥꯟꯕ ꯀꯩꯁꯨ ꯈꯨꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯇꯧꯅꯤ꯫ ꯃꯃꯥ ꯑꯁꯤ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯑꯁꯤ ꯐꯥꯎꯍꯜꯂꯛꯄ ꯑꯃꯈꯛ ꯉꯥꯏꯔꯕ ꯃꯤꯑꯣꯏꯅꯤ, ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯅ ꯄꯨꯝꯅꯃꯛ ꯁꯨꯝꯈ꯭ꯔꯦ꯫ ꯃꯃꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯄꯁꯤ ꯃꯍꯥꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯄꯥꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯀꯦꯊꯕꯤꯁꯤ ꯁꯨꯕ ꯅꯣꯝꯕ ꯇꯟꯕꯒꯤ ꯅꯠꯇꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯄꯥꯕꯤꯒ ꯂꯩꯃꯤꯟꯅꯕ ꯃꯍꯥꯛ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯄꯥꯕꯤꯕꯨ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯇꯣꯉꯥꯟꯅ ꯇꯥꯍꯜꯂꯒ ꯊꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯗ ꯅꯣꯡꯃꯇ ꯄꯨꯟꯅ ꯆꯥꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯍꯥꯟꯅ ꯂꯣꯏꯔꯒ ꯆꯥꯈꯤꯅꯤ, ꯃꯃꯥꯒꯤ ꯆꯥꯛꯅꯤ ꯍꯥꯏꯗꯨꯅ ꯊꯤꯔꯒ ꯊꯝꯕꯤꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯗꯨ ꯑꯄꯥꯕꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯃꯥꯅ ꯋꯥ ꯉꯥꯡꯂꯒ ꯃꯆꯥꯅꯨꯄꯥꯅ ꯃꯉꯣꯟꯗ ꯈꯣꯟꯗꯥ ꯐꯖꯗꯕ ꯉꯥꯛꯇ ꯊꯥꯗꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯥ ꯈꯛꯇꯪ ꯊꯃꯣꯏ ꯁꯣꯛꯂꯒ ꯇꯨꯃꯤꯟꯅ ꯀꯞꯄ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯋꯥꯏ ꯁꯣꯛꯂꯗꯨꯅ ꯆꯔꯥ ꯍꯦꯟꯈꯤꯕ ꯅꯨꯃꯤꯠꯁꯨ ꯀꯌꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯄꯥꯕꯤꯅ ꯁꯨꯃꯥꯡ ꯃꯈꯥꯗ ꯍꯧꯔꯤꯕ ꯁꯅꯥꯔꯩ ꯈꯔꯗꯨ ꯃꯈꯣꯡꯗ ꯃꯣꯠꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯦꯡꯗꯣꯛꯂꯒ ꯂꯩꯕꯅꯤ꯫ ꯉꯥꯟꯕ ꯀꯦꯊꯕꯤꯒꯗꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯄꯒꯤ ꯃꯐꯤ ꯐꯖꯕ ꯁꯦꯠꯂꯒ ꯋꯥꯔꯤ ꯁꯥꯗꯅ ꯊꯣꯛꯂꯛꯏ꯫ ꯉꯥꯟꯕꯅ, ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯂꯥꯛꯑꯣ, ꯈꯔ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯉꯔꯥꯡ ꯍꯥꯏꯔꯦ, ꯑꯗꯨꯒ ꯍꯦꯟꯅ ꯊꯦꯡꯂꯕ꯭ꯔꯕꯨ ꯈꯪꯗꯦ꯫ ꯍꯩ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ ꯅꯪꯕꯣ? ꯇꯥꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯅꯪꯕꯣ? ꯊꯣꯛꯂꯛꯑꯣꯃꯤ꯫ ꯍꯣꯏ ꯍꯣꯏ, ꯊꯣꯛꯂꯛꯏ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯗꯨꯗ ꯑꯄꯥꯕꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯌꯨꯛꯁꯤꯗ ꯅꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯁꯤꯕꯨ ꯅꯣꯏꯕꯨ ꯀꯗꯥꯏꯗꯅꯣ? ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯦꯊꯕꯤꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯅꯤ꯫ ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯟꯅ ꯊꯣꯡꯂꯒ ꯆꯥꯎꯔꯣ, ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯄꯨꯂꯞ ꯊꯣꯡꯖꯤꯜꯂꯣ꯫ ꯏꯃꯥꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯃꯨꯛ ꯊꯣꯡꯕ ꯇꯜꯂꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯊꯦꯡꯉꯛꯄ ꯌꯥꯏ꯫ ꯅꯣꯏꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯠꯂꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯅꯦ꯫ ꯂꯝ ꯍꯥꯏꯔ ꯅꯛꯄ ꯅꯠꯇꯦ, ꯂꯝꯕꯤꯗ ꯃꯤ ꯐꯠꯇꯕ, ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯥꯔꯤꯃ, ꯏꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯍꯧꯔꯣ, ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯉꯦ, ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯀꯦꯊꯕꯤ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯟꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯦ꯫ ꯑꯄꯥꯕꯤ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯤꯇꯇꯁꯨ ꯈꯟꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯏ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯆꯐꯨ ꯃꯍꯤ ꯊꯥꯡꯒꯠꯂꯒ ꯆꯦꯡ ꯁꯨꯒꯦ ꯍꯥꯏꯅ ꯆꯦꯡꯐꯨ ꯍꯥꯡꯗꯣꯛꯂꯨ ꯃꯇꯝꯗꯗꯤ ꯆꯦꯡꯐꯨꯗ ꯆꯦꯡ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯅꯤꯡ ꯇꯥꯕ ꯃꯔꯨ ꯈꯔꯗꯤ ꯌꯥꯎꯔꯤ, ꯂꯦꯝꯍꯧꯔꯤꯕꯗꯨꯗꯤ ꯃꯃꯤꯡꯒꯤ ꯋꯥꯅꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯆꯦꯡ ꯌꯥꯎꯗ꯭ꯔꯦꯗꯅ, ꯑꯃꯁꯤꯗꯤ ꯌꯥꯎꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯆꯦꯡꯐꯨ ꯑꯃꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯔꯦ, ꯃꯇꯝꯗꯨꯗꯁꯨ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯆꯦꯡꯐꯨꯗꯨ ꯇꯞꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯆꯦꯡꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯕꯁꯨ ꯌꯥꯏꯗꯅ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔ ꯃꯄꯤ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯥꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯕꯗꯨ ꯃꯨꯊꯠꯂꯤ ꯑꯃꯨꯛ꯫ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯌꯦꯡꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ꯫ ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯝꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯝꯕ ꯃꯄꯣꯛꯇ ꯈꯅꯥꯒꯤ ꯑꯔꯥꯟꯕ
ꯊꯃꯣꯏ ꯁꯣꯛꯄ ꯊꯕꯛ ꯇꯧꯔꯨꯕꯅꯗꯣ ꯈꯪꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥꯁꯦ ꯃꯃꯥ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯂꯒ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯂꯥꯎꯅꯦ ꯃꯈꯣꯏ ꯃꯄꯥ ꯃꯕꯨꯛꯅꯤꯡꯗ ꯑꯁꯤ ꯈꯜꯂꯒ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯏꯃꯟꯃꯜꯂꯕ ꯐꯤꯗꯨꯒꯤ ꯃꯇꯣꯟ ꯑꯗꯨꯅ ꯅꯞꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯛꯏ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯃꯉꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯁꯤ ꯃꯉꯥꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯀꯩꯝ ꯆꯪꯗ꯭ꯔꯦ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯔꯦ ꯁꯤꯌꯒꯤ ꯃꯊꯥ ꯁꯥꯕꯁꯨ ꯈꯪꯗ꯭ꯔꯦ ꯄꯨꯛ ꯊꯜꯂꯣꯏ ꯍꯥꯏꯕꯒꯤꯁꯨ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ ꯁꯤꯗꯕꯨ ꯀꯅꯥꯅ ꯌꯨ ꯐꯠꯇꯦ ꯍꯥꯏꯔꯤꯅꯣ ꯌꯨ ꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯇꯤ ꯋꯥꯈꯜꯗ ꯂꯩꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯕ ꯌꯨꯅꯤꯅꯦ ꯌꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯨ ꯂꯩꯔꯝꯕꯒꯤ ꯑꯩ ꯍꯤꯡꯂꯤꯕꯅꯤ ꯌꯨ ꯂꯩꯔꯝꯕꯒꯤ ꯑꯩ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯄꯥꯗ ꯁꯨꯝ ꯂꯥꯛꯄꯅ ꯑꯄꯥꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯀꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯟꯗꯣꯟ ꯑꯄꯥꯕꯤ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯂꯥꯛꯏꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯃꯥꯟꯕꯗꯨꯅ ꯏꯟꯗꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥ ꯑꯩ ꯍꯦꯛꯇ ꯐꯨꯒꯦꯅꯦ ꯑꯉꯥꯡ ꯃꯥꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯤ ꯃꯋꯥ ꯂꯧꯔꯒ ꯃꯃꯥꯕꯨ ꯃꯤꯔꯥꯏꯕ ꯑꯩ ꯍꯥꯏꯒꯦ ꯏꯟꯗꯣꯟ ꯑꯩ ꯍꯥꯏꯔꯛꯀꯦ ꯏꯟꯗꯣꯟꯗ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏ ꯏꯆꯥ ꯅꯨꯄꯥꯗꯤ ꯊꯕꯛ ꯆꯠꯈꯤꯅꯦ ꯑꯩꯅ ꯁꯨꯝ ꯂꯥꯛꯂꯤꯕꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯦ ꯏꯆꯥ ꯅꯨꯄꯥꯅ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯤ ꯅꯆꯥ ꯅꯨꯄꯥ ꯆꯠꯈ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯁꯨ ꯏꯅꯈ꯭ꯔꯦ ꯏꯅꯦꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯊꯅꯝꯗ꯭ꯔꯦ ꯑꯁꯤꯒꯤꯔꯣ ꯏꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯋꯥꯠꯂꯁꯨ ꯏꯃꯥꯕꯨꯗꯤ ꯃꯕꯨꯛ ꯄꯦꯜꯍꯜꯂꯤ ꯏꯟꯗꯣꯟꯁꯨ ꯏꯃꯥꯒꯨꯝꯕꯅꯤ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯍꯦꯛꯇ ꯆꯠꯁꯤ ꯅꯨꯄꯥ ꯃꯆꯥ ꯀꯩꯅꯣ ꯅꯪꯕꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯊꯛꯆꯤꯜꯂꯤꯕꯗꯨꯕꯨ ꯍꯥ ꯏꯟꯗꯣꯟ ꯃꯆꯥ ꯈꯤꯇꯪ ꯁꯥꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯪꯕꯗꯤ ꯏꯟꯗꯣꯟꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯒ ꯂꯥꯛꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣꯅ ꯍꯪꯕꯅꯤ ꯍꯥꯏꯔꯣ ꯏꯟꯗꯣꯟ ꯅꯆꯥ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯅꯪꯅꯅꯦ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯥꯜꯂꯤꯕꯅꯤ ꯑꯗꯨꯒꯤ ꯏꯟꯗꯣꯟ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯟꯗꯣꯟ ꯏꯁꯥ ꯉꯝꯗꯕꯒꯤ ꯀꯩꯁꯨ ꯈꯟꯕꯤꯅꯨ ꯇꯨ ꯃꯁꯤꯒꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯅꯥꯕ ꯋꯥꯈꯜ ꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯐꯕꯅꯤ ꯏꯟꯗꯣꯟꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯂꯣꯏꯅ ꯈꯪꯂꯗꯧꯅꯤ ꯐꯔꯗꯧꯅꯤ ꯉꯁꯤꯃꯛ ꯑꯩꯁꯨ ꯑꯌꯨꯛꯁꯤꯗ ꯆꯠꯂꯤꯁꯦ ꯑꯅꯥꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ ꯃꯊꯥ ꯄꯨꯝꯕꯁꯨ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯏꯟꯗꯣꯟ ꯄꯨꯝꯅꯃꯛꯀꯤ ꯍꯤꯗꯥꯛꯇꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠ ꯑꯗꯨꯝ ꯏꯅꯦ ꯇꯣꯝꯕꯤꯁꯨ ꯂꯩꯍꯧꯕꯅꯤ ꯐꯔꯦ ꯅꯪꯅꯦ ꯁꯤꯗ ꯁꯨꯝ ꯄꯜꯂꯒ ꯂꯩꯔꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯟꯗꯣꯟ ꯂꯦꯡꯕꯤꯌꯨ ꯏꯟꯗꯣꯟ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯃꯁꯥ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯀꯣꯛꯀ ꯈꯤꯇꯪ ꯅꯣꯟꯊꯩ ꯑꯄꯥꯕꯤ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯅꯨꯄꯥꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯃꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇ ꯆꯥꯎꯔꯛꯇꯅ ꯅꯨꯄꯤꯗꯧ ꯇꯧꯔꯦ ꯅꯨꯄꯤꯅ ꯉꯝꯂꯦ ꯑꯗꯨꯅ ꯃꯆꯥꯅ ꯅꯥꯊꯩꯕꯤꯕꯒꯤ ꯆꯩꯅ ꯈꯪꯂꯤꯕꯅꯤꯅꯦ ꯁꯦ ꯏꯅꯦ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯅ ꯂꯣꯏꯅ ꯐꯕꯅꯤꯀꯣ ꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯑꯄꯥꯕꯤꯁꯨ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯑꯩꯁꯨ ꯑꯌꯨꯛꯁꯤꯗ ꯆꯠꯂꯤꯁꯦ ꯑꯅꯥꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ ꯃꯊꯥ ꯄꯨꯝꯕꯁꯨ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯏꯟꯗꯣꯟ ꯄꯨꯝꯅꯃꯛꯀꯤ ꯍꯤꯗꯥꯛꯇꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠ ꯑꯗꯨꯝ ꯏꯅꯦ ꯇꯣꯝꯕꯤꯁꯨ ꯂꯩꯍꯧꯕꯅꯤ ꯋꯥꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯤ ꯊꯣꯡꯒꯥꯜꯒ ꯌꯨꯝꯒ ꯌꯥꯝ ꯂꯥꯞꯅꯗꯦ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯦꯡꯕꯗ ꯇꯣꯝꯕꯤꯒꯤ ꯌꯨꯝ ꯑꯗꯨ ꯑꯗꯨꯃꯛ ꯎꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯁꯨ ꯃꯁꯥꯒꯤ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨꯅ ꯑꯁꯨꯝ ꯑꯣꯏꯔꯕꯗꯤ
ꯄꯨꯔꯤꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯑꯩ ꯊꯥꯡꯊꯔꯅꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯗ ꯂꯣꯏꯅꯔꯒ ꯑꯁꯨꯝ ꯂꯩꯈꯤꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯔꯒ ꯇꯥꯏꯕꯪ ꯑꯁꯦ ꯊꯥꯗꯣꯛꯈꯤꯕꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯃꯨꯛ ꯍꯥꯏꯔꯞ ꯌꯦꯡꯈꯠꯂꯒ ꯃꯊꯟꯇ ꯈꯜꯂꯤ ꯃꯣꯏ ꯃꯄꯥꯅ ꯅꯣꯡꯃ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯆꯥꯝꯃꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯗꯅ ꯆꯨꯝꯃꯦ ꯑꯩꯁꯨ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯄꯥꯝꯂꯛꯏ ꯑꯗꯨꯕꯨ ꯑꯁꯨꯝꯕ ꯂꯝꯕꯤꯗꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯍꯥꯏꯕꯗꯣ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯟꯕꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯂꯛꯏ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯗꯤ ꯑꯌꯨꯛꯀꯤ ꯀꯥꯡꯕꯨ ꯈꯔ ꯊꯛꯂꯒ ꯂꯩꯔꯤ ꯑꯄꯥꯕꯤ ꯇꯣꯝꯕꯤꯒꯤ ꯆꯥꯛꯈꯨꯝꯒ ꯅꯞꯅꯔꯒ ꯇꯞꯊꯣꯛꯄ ꯅꯥꯀꯜ ꯃꯆꯥ ꯑꯇꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯤꯗꯥꯛ ꯊꯣꯡꯂꯤꯕꯁꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯏ ꯃꯥꯒꯤ ꯅꯨꯄꯥ ꯂꯩ ꯑꯗꯨꯕꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯍꯥꯟꯅ ꯃꯃꯥ ꯃꯄꯥ ꯅꯥꯕꯗ ꯄꯨꯊꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯑꯐꯪꯕ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯔꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯪꯕꯅ ꯃꯥꯅ ꯑꯣꯏꯅ ꯃꯃꯥꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯇꯣꯝꯕꯤ ꯃꯄꯥꯅ ꯄꯥꯛꯅ ꯊꯣꯛꯇꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯃꯑꯣꯡꯗ ꯁꯦꯕꯥ ꯇꯧꯏ ꯑꯄꯥꯕꯤꯅ ꯃꯥꯅ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯈꯣꯜ ꯈꯖꯤꯛ ꯇꯞꯊꯔꯒ ꯀꯧꯔꯛꯏ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯇꯣꯝꯕꯤꯗꯨ ꯍꯤꯗꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯂꯩꯌꯦ ꯀꯅꯥꯅꯣ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯏꯆꯦ ꯍꯩꯃꯥ ꯑꯄꯥꯕꯤꯌꯥ ꯀꯩ ꯂꯩꯔꯦ ꯆꯪꯉꯧ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯇꯣꯝꯕꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯈꯤꯇꯪ ꯋꯥꯡꯕ ꯐꯥꯟ ꯑꯃ ꯄꯤꯁꯤꯜꯂꯤ ꯑꯄꯥꯕꯤꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯨ ꯍꯥ ꯏꯆꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯀꯔꯝ ꯄꯥꯜꯂꯤꯅꯣꯗ ꯂꯥꯛꯄꯅꯦ ꯍꯣꯏꯅꯦ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯅꯪꯁꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯪꯕꯨ ꯃꯧꯒ ꯉꯥꯟꯕꯒꯅ ꯀꯔꯝ ꯇꯧꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤ ꯃꯁꯥ ꯄꯨꯝꯕ ꯁꯣꯛꯊꯈ꯭ꯔꯦ ꯏꯆꯦ ꯈꯪꯗꯦꯗ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯉꯁꯤꯁꯨ ꯀꯗꯥꯏꯗꯅꯣ ꯃꯧꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯆꯦꯡꯐꯨꯗ ꯆꯦꯡ ꯃꯔꯨꯝꯇꯁꯨ ꯊꯅꯝꯗꯦ ꯃꯈꯣꯏꯁꯦ ꯇꯁꯦꯡꯅ ꯂꯩꯇꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯈꯔ ꯐꯗꯧꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯉꯥꯟꯕꯁꯤꯕꯨ ꯑꯩꯅ ꯄꯣꯛꯈꯤꯕ ꯉꯥꯟꯕꯗꯣ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯏꯆꯦ ꯏꯀꯣꯛ ꯉꯥꯎꯔꯦꯗ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯝꯇ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏ ꯀꯥ ꯍꯦꯜꯂꯕꯅꯤ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯁꯨ ꯅꯣꯏꯗ ꯆꯥꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯕꯨ ꯅꯨꯄꯤꯗꯨꯅ ꯃꯃꯥꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯆꯪꯂꯛꯂꯒ ꯐꯤꯅ ꯈꯨꯝꯕ ꯊꯨꯝꯃꯣꯛ ꯑꯃꯗꯒꯤ ꯍꯤꯗꯥꯛ ꯃꯌꯨꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯗꯨ ꯑꯄꯥꯕꯤꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯎꯍꯧꯔꯤ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨꯅꯦ ꯃꯧ ꯎꯕꯗ ꯏꯆꯥꯅꯨꯄꯥꯁꯦ ꯌꯣꯛꯀꯗꯕ ꯇꯜꯂꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯇꯧ ꯇꯝꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯗꯨꯅ ꯎꯗ꯭ꯔꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯧ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯛꯏ ꯏꯅꯦꯝ ꯏꯀꯨꯁꯦ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯅꯤ ꯈꯟꯗꯅ ꯌꯥꯝ ꯀꯤꯅ ꯆꯠꯆꯔꯛꯏ ꯏꯆꯦ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯣꯏꯅ ꯇꯧꯖꯔꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯣꯏꯅ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯁꯨ ꯋꯥꯈꯜꯗꯤ ꯐꯅ ꯋꯥꯔꯝꯂꯅꯤ ꯅꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯊꯣꯛꯑꯗꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯥꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯠꯂꯨꯕ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯦ ꯑꯩ ꯋꯥꯈꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯒꯦ ꯂꯥꯛꯏꯁꯦ ꯏꯆꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯔꯣ ꯍꯥ ꯏꯆꯦ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ ꯈꯪꯗꯦ ꯂꯩꯐꯝ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯄꯥꯕꯤ ꯅꯪꯕꯣ ꯏꯆꯦ ꯑꯩꯒꯤꯁꯨ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯌꯨ ꯃꯈꯥ ꯊꯪꯕꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅꯅꯦ ꯑꯁꯤ ꯊꯛꯂꯗꯤ ꯑꯋꯥꯕ ꯀꯣꯛꯏ ꯍꯥꯏ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯤ ꯌꯥꯝ ꯋꯥꯔꯦ ꯇꯣꯝꯕꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ
Mabu asibu pigadra natraga thina saigadra thina saibadi yaroi. Nasaidagi magi nungaitabagi maramda wakatlaga lairibani. Masida kamdauna amu thina saisilugani. Tombidu tapna hairei. Karigino nangna adugumba hairibadubo. Punsi ama oina poklabadi nangsu aisune. Awahaba amamdi soidan thengnagani. Ado mayoknaba ngamnanaba honagadabani. Isya aisu wakhalsya puba ngamdaduna hairibani. Isya amakakti piyo. Phare phare masigide pirage adubu nang madung manaudi tawganuko haiganu. Kamaina tawganu nangbo sida tawge hairibro nayumda pugadoribra. Yari ichya ayumda oina pukrage. Horen chakto chabagi ai kawba lake aikoigidi khara thengnabudi dum sai. Yarani isi ai imabu umuki hoina chak haplagena haihobani. Oho adu boiradi phare phare sesi si lawro. Hidak mayom ama pirakpaduda apabi lawi. Tombidu ama hawgatkhraga chanama khramu puthoraklaga tombidu pirai. Pirakte potu puraga iliba pidun yomsilaga hathu hathu apabidu tholei. Mirak narak yenglaga magi mayum maduda sanglei. Aduga chakhumduda phamtharaga mana purakpa pot aduda yengi. Phana kuini yengi khanjanaribani aibu tausira sibu phagadra haina. Punsigi mahaw amani sisu kaisu kaiba leiteda. Asi hairaga ngasai pirakpa sanabadu manakta thammi. Adugi matung yudu masindu segairaga hera ainabo. Asi hairaga manakta leiba patra amada yudu khara hai. Manamnadi hare yudu hairaga patra du isingdu amu khara haisili. Aduga mamit mana sese usilaga hidak adu mayada amukta haisili. Adubu yosin mangamdraduna amuktada pulauna mukam thorei. Sidi manam kalliba. Aibu sibu ainaksi hairibado yamala male. Kitang amu hairage. Pukai puraklaga lemna manganba yam potnate. Asi hairaga amuk hanna hairaga amuk thaksili handakti yamna haidre aduga ngamnabasu thakre. Adumna ama thaki ani thaki phaniam thaksilakle. Madudagidi apabi nisa panba haurei. Masa mathan tairei. Aibu mamane haiba kauba. Adubu amaibina pokpada. Aigi isado. Atopagi masa oina thamlamliba jala. Aigi isado pukraga. Aigi isaga sukman mate. Aigi isani haiba. Ai thajadeba. Ase haraga hidak tu muthaksili. Hidak asi thaklaga waba kawi haibani. Adu madi awaba mayam adu loina ningsinglakpagi mawngda tawri. Aduba hana dauna phongdokpa ngamdana masamatada phumjilaga thambadudi oidre. Pendaba pumba kanamda tabidrabasu mathanta hairi. Mabu yokpada aina kayamuk yamna warakpa. Mana aigi awaba khangdaba. Nangdana tawradi mama mapa amata masanupa pokpa pamaroi. He sor aigi isanupa sya amuktangdi gyan tahanbiyuba. Amuktangdi gyan tahanbiyu. Nanay kaang bayang ware. Isa nupana sumay tawba siya ayang ware. Ay isa siya amuktangdi gyan tahanbiyu. Gyan mentada na asum thakiba dudagini mayom adumuloy singkri. Apabi gyan tadre libak makaduda long hek taidare. Masindasu pendaba mayama mahairi. Aygi isa nupana magi nupigi oikre. Isa nupina magi nupagi oikre. Mama mapai koina hawjik sibang hairagi hingli. Kaino aina hawjik tawduisibo. Asumna sum solambadudagi makok ngaroduna lebak makaduda adumak tumthakre. Apabi phanyamna kuira phawba gyan tade. Tombi ma kauba lake hairambadasu mana oida padaba mayam ama haijilaga thanamlabanina makhoi yummaduda kanasu sanglaktre. Numidang wairam yaksilakla phawba apabi gyan tade. Nganbaga kethabigadu numidang adudi leiraktre thingilakba kanaduda yumda lai. Makhoina moigi kada sanglura matungda kethabina sakumna sanglakpada manemna gyan tadana tumlaga leibadu uri. Kaidoriba sidia. Haima sidi yu hapagini sibu yuga thazalo toriba sibo. Asi haraga sangsilaga yengi aduga muktaraga leiba pabidi yenglaga. Tumiru siriru sibo. Sidi yu thaine.
Nang ngasi nungaini. Asi hairaga yamna pakhatpa saduna magi nupabu kawi. Tabro, amta law sakhumda, amta sangao, tabro wania. Ngan bai papa khana sangli. Hey, kaidore habinune. Ngan masu mamana taraga leibudu uri sensindu na yengi. Tu, yengo. Sigi yuse thaklaga leirabini. Yu thakpa na mase kayam jugo chaduino. Laikay maksida ay koy bu yoliba natro. Ngan ba mama bogdoi. Ma, kaidoragi sibo. Kethabi pet laraga mangolda thokri aduga laikay tana mongde lauri. O laikay yu thakpi nupi ma leire. Masa mo laitabagi tansa lauraga imungda yu pusilaga thaklamba nupi ma leire. O laikay yu thakpi phare. Mana lawudu tarduna laikaygi mi khara sanglai. Makhoi su pumnama ure khara amadi yamna sauri adubu khulgi ahal kaukisi haidan leire. Ngahaktangduda mi khuding pauloina tarduna apabigi mung mangol adu migi mi ngakta ngairi. Apabi gyan khara lai. Tumbi su pau tarduna silai. Mana lakpu matamdadi migi mi ngakta ngaidun leirami. Apabina mangolgi phaklang aduda ngatharaga nupi kharna ngaklaga phamlaga leirami. Tumbi sensilaga kawi. Papi, si kaidoragi nangbo si. Mana ipapa khatna leiri kethabina mayam tana bahairai. Yengu mayam. Masa mo leitraba kanda imungdi yu pusilaga ngaroga leiramini. Nupi mana adusu ahaloiraba mana. Asiguma thabakse tawraga mayam tumi laikhigadro. Aikhoidi yu thakpi halsiga leiminaba ngamjararoi. Ngahanba wa ngangdi masi mada tumina phami. Magi wangang aduda tombidu tadun leiba ngamlaktradun hairai. Mawa, nang na haridu karino. Ha, hai, galmin tadna panghaida haino. Sumay tawhalibasi kanana no. Ha, nang na niya aikhoisu laikai si leiribani. Nang na phana nganglabasu kanana kaidawi kanana kari ngangi haiba. Aikhoisu loina sapsana khanglibazani. Khangleidana. Tanzaduda khulgi maroi bahal khrasu lai. Apabi masaningol humdusu laktun leiri. Mamagi matau sida makhoidi nganba mari kethabida yamna sauri. Lari bahal singa dudagi amana hairi. Karino toribase kamaino no haibado phajana hayo. Kethabina khura aikhoi siyumda thabak ama chalubani. Aduga halakpada asigi phibam sida imungda taraga leiramani. Nupina asiguma thabak tauba ahalasuk oiraga gyan tadaba. Mana taurise masa mamoi khoibu lekai se yonmani. Aikoi maga leiminaba gamjaroi mama. Ngaikho bema nangau ta ngaikho wase nganbu oina hayansi. Mana kai haidorigi mama. Aina hairasu chapmani maga igase. Aina hairibasiga mana chapmanana nya adum hairakani chapmani. Apabigi masanupi ahalna. Nganba nangi nupi se imungda sanghanko. Taksi kasi naidaba mapan thoi. Kethabina asum haibasisu taksi kasi naidaba mapan thoko singlaba. Tombi asum taramadagi hairai. Nangna wayam nganglabadinya ai haige. Tada wari sa ai haizage. Nasai ayukto apabi siya aigida hidak piyo na lai. Mana hidak piyo hairakpasya ngasi kagdani. Mana adu hairakpasya. Masanupa nupi na ngambasiga. Mamong nupi hingsabi siga na kay kayam tawbira mali. Kethabina. Aikhoy na kari tawraba. Ha? Ahalamana. Tombiya, nangi wari dumakataw. Tada koy, hawkiba wasi tuosi. Ngasi magtasu nganba. Magi nupigi yumda niya saksani haina satpani. Aduga mama asigi sak thonglaga thanambadi laidana. Chingpuda siyang marum phok thanamdana. Chakhumda siyang leitra haibase. Chakhum panamina khangdana. Ibungo nganbanadi khangba yapo nati. Aduda mahak wakhal pubu ngamdra haidana. Wakhal nungaitana paudo madu tambaduda aina pirubani. Hoi, aisu soiko. Aisu mongonda hidak adu pirui. Mana wakhal nungaita leibiduda mangonda pikibani. Mana haibu wadu mateng tawraga nasai lambida thengnarakpa apabigi wari sanaramba yungabu nupaduna mayam maraktagi hairai. Mama khoibu ine tombina haiwase chumi. Nasai ine apabi se wakhal yam nungaitana lambida chalhobani. Makhoigi wadu taraga ahalaman hairai. Nganba nakhoi si henbadi hemalabani. Karang nada lakpa nangi nupi siga hakanda nangi namase. Ngasi asigi phibam siyawrabani. Yengo
ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯅꯪꯅ ꯃꯥꯒꯤ ꯊꯃꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ ꯍꯣꯏ ꯃꯥꯁꯨ ꯁꯣꯏ ꯌꯥꯔꯦ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯃꯁꯤꯗꯤ ꯇꯧꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯁꯤꯅ ꯋꯥꯔꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯏꯁꯥ ꯏꯊꯟꯗ ꯁꯤꯖꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯁꯤꯅꯤ ꯉꯥꯟꯕ ꯋꯥ ꯉꯥꯡꯗꯦ ꯇꯣꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯦꯅ ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯊꯥ 10 ꯅꯥꯎꯄꯨꯔꯒ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯒ ꯉꯧꯕ ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯑꯃ ꯄꯣꯛꯇꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯆꯥ ꯄꯣꯛꯂꯝꯗꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩ ꯇꯣꯝꯕꯤ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯑꯄꯥꯕꯤꯅ ꯀꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎ ꯇꯝꯂꯛꯏ ꯑꯉꯛꯄꯅꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯠꯂꯒ ꯃꯤꯒꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯁꯤꯕꯨ ꯍꯦꯛꯇ ꯊꯥꯗꯠꯄ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯂꯩꯃꯤꯟꯅꯅꯤꯡꯗꯕ ꯑꯣꯟꯊꯣꯛꯄꯅꯤ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯤ ꯑꯄꯥꯕꯤ ꯋꯥꯈꯜ ꯃꯥꯡꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯉꯣꯏ ꯍꯥꯑꯣꯏ ꯂꯣꯏꯅ ꯇꯥꯔꯦ ꯑꯄꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯟꯕ ꯅꯪꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯣ ꯅꯪꯉꯣꯟꯗ ꯏꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯅꯪꯅ ꯑꯁꯤ ꯐꯥꯎꯕ ꯌꯧꯍꯜꯂꯤ ꯑꯇꯣꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯦꯊꯕꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯕꯁꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯅ ꯄꯨꯔꯒ ꯆꯠꯈꯤꯅꯤ ꯅꯪꯒꯤꯁꯨ ꯅꯕꯨꯡ ꯅꯧꯄꯥ ꯂꯩ ꯅꯪꯅ ꯇꯧꯔꯤꯕ ꯁꯨꯝꯅ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯗꯨꯗꯗꯤ ꯇꯧꯗꯕꯗꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅꯤ ꯐꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯏꯃꯥꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕꯨ ꯑꯩ ꯀꯩꯅꯣꯝꯈꯛꯇ ꯍꯥꯏꯖꯒꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯦꯟꯅꯍꯜꯂꯤ ꯍꯣꯏ ꯑꯩꯒꯤ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯁꯣꯏꯔꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯟꯈꯠꯄꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯝꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯦ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯔꯥꯏꯅꯤ ꯑꯗꯨꯕꯨ ꯀꯦꯊꯕꯤꯒ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯄꯤꯕꯥ ꯑꯃꯅ ꯁꯤꯈ꯭ꯔꯕꯁꯨ ꯏꯃꯥꯒꯤꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯩꯈꯣꯏ ꯂꯩꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯊꯕꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯣꯏ ꯃꯌꯥꯝꯒꯤꯁꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯗ ꯂꯣꯏ ꯇꯥꯏꯅꯩꯅꯤꯅꯦ ꯍꯥ ꯑꯩꯈꯣꯏꯅ ꯑꯣꯠꯄꯁꯤ ꯃꯉꯥꯏꯕ ꯅꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯨ ꯊꯛꯄꯤꯁꯤ ꯀꯟꯈꯠꯂꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯅꯦꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯦ ꯉꯥꯟꯕꯄꯨ ꯑꯧꯒꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯈꯥꯝꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯅ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯉꯥꯟꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯦꯊꯕꯤꯅ ꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯍꯥ ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯔꯤꯅꯤꯅꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯨꯔꯤꯅꯦꯕ ꯑꯗꯨꯁꯨ ꯅꯃꯥ ꯌꯨ ꯊꯛꯄꯤꯁꯤꯒꯦ ꯍꯟꯗꯛꯀ ꯍꯦꯟꯅ ꯀꯟꯅ ꯑꯃꯨꯛꯀ ꯉꯥꯟꯕꯅ ꯀꯦꯊꯕꯤꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯪ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯔꯦ ꯈꯪꯉꯣ ꯀꯦꯊꯕꯤ ꯍꯦꯟꯅ ꯄꯥꯡꯒꯛ ꯆꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏꯔꯦ ꯍꯣꯏꯗꯤ ꯍꯥꯏꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯃꯥ ꯌꯨ ꯊꯛꯄꯤꯁꯦ ꯉꯥꯟꯕ ꯈꯨꯄꯥꯛꯅ ꯀꯦꯊꯕꯤꯒꯤ ꯃꯆꯤꯟꯗ ꯊꯥꯖꯤꯜꯂꯤ ꯀꯦꯊꯕꯤ ꯃꯆꯤꯟꯗꯨ ꯏ ꯊꯣꯛꯏ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯀꯞꯄ ꯍꯧꯔꯛꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯈꯔꯗꯨꯅ ꯈꯥꯝꯖꯤꯜꯂꯛꯏ ꯉꯥꯟꯕ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯅꯪ ꯂꯩꯔꯝꯕꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯤꯕꯁꯦ ꯃꯇꯝ ꯈꯔ ꯑꯩꯁꯨ ꯇꯨꯝꯂꯨꯔꯦ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯁꯤꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯍꯜꯂꯝꯃꯦ ꯍꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯅ ꯑꯁꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯁꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯝꯕꯁꯤꯅꯤ ꯑꯗꯨꯅ ꯅꯪ ꯆꯠꯂꯣ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯍꯜ ꯑꯃꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯋꯥꯁꯤ ꯃꯃꯨꯠ ꯇꯥꯅ ꯑꯝꯇ ꯁꯥꯟꯅꯁꯤꯅꯦ ꯀꯦꯊꯕꯤ ꯀꯞꯂꯒ ꯆꯠꯀꯅꯤ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯩ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯣꯏꯌꯦ ꯑꯩ ꯂꯩꯖꯅꯤꯡꯗꯦ ꯑꯩꯒꯤꯁꯨ ꯌꯨꯝ ꯂꯩꯌꯦ ꯑꯩ ꯌꯨꯝꯗ ꯆꯠꯆꯈꯤꯅꯤꯌꯦ ꯑꯩ ꯆꯠꯆꯈꯤꯅꯤ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯨꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯠꯀꯅꯤ ꯑꯩꯅ ꯆꯠꯂꯗꯤ ꯁꯨꯛꯍꯜꯂꯤ ꯍꯜꯂꯛꯑꯣꯏꯌꯦ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯆꯠꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯍꯦꯛ ꯈꯥꯝꯗꯦ ꯆꯠꯂꯣ ꯏꯕꯦꯝꯃ ꯆꯠꯂꯣ ꯁꯨꯛꯍꯟꯅꯤ ꯍꯜꯂꯛꯑꯅꯨ ꯍꯥꯏꯗꯨꯅ
ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯣꯟꯅꯩ ꯉꯥꯟꯕ ꯃꯌꯥꯝꯃꯛꯅ ꯁꯦꯡꯗꯣꯔꯛꯏ ꯃꯌꯥꯝꯕꯨ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯗꯤ ꯑꯄꯥꯕꯤꯁꯨ ꯁꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯃꯩꯁꯥ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯁꯨ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯁꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯂꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯑꯃꯠꯇ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯀꯣ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯦꯊꯕꯤꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯃꯥꯏ ꯃꯤꯠꯇꯨ ꯏꯄꯣꯞ ꯄꯣꯞꯄꯒ ꯃꯕꯨꯡꯅ ꯃꯥꯅ ꯇꯧꯔꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛ ꯐꯨꯔꯒ ꯑꯃꯨꯛ ꯊꯤꯜꯂꯛꯏ ꯑꯄꯥꯕꯤꯅꯁꯨ ꯃꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯦꯊꯕꯤ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ ꯑꯄꯥꯕꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯤ ꯉꯍꯥꯟꯕꯁꯨ ꯃꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯜꯂꯤ ꯑꯄꯥꯕꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯅꯦꯅꯥ ꯇꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ